ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯖꯦꯁꯤ ꯅꯤꯡꯊꯧꯖꯥꯅ ꯏꯀꯥꯏ ꯈꯨꯝꯅ ꯕꯣꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯚꯕꯥꯅꯟꯗꯒꯤ ꯄꯣꯝꯐ꯭ꯔꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯒꯪꯒꯥ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯙꯣꯃ ꯀꯧꯕ ꯃꯨꯅꯤ ꯑꯃ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯆꯥ ꯃꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯂꯥꯏꯅꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯆꯥꯔꯒ ꯐꯪꯗ꯭ꯔꯒ ꯏꯁꯤꯡ ꯈꯔ ꯃꯕꯨꯡꯉꯣꯗ ꯀꯠꯆꯔꯒ ꯃꯗꯨꯕꯨ ꯊꯛꯇꯨꯅ ꯀꯔꯤꯁꯨ ꯋꯥꯗꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯒꯪꯒꯥ ꯇꯨꯔꯦꯟꯗ ꯉꯥ ꯐꯥꯔꯤꯕꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯨꯅꯤ ꯑꯁꯤꯕꯨ ꯀꯔꯤ ꯆꯥꯗꯨꯅ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯃꯨꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯩꯕ ꯃꯨꯅꯤ ꯂꯥꯏꯅꯤꯡꯕ ꯑꯃꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯜꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕ ꯑꯁꯤꯗ ꯈꯨꯡꯒꯪꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯄꯤꯔꯨ ꯀꯧꯕ ꯅꯤꯄꯥ ꯑꯃꯅ ꯃꯨꯅꯤ ꯑꯁꯤꯒꯤ ꯃꯐꯝꯗꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯔꯗꯪ ꯈꯪꯖꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯨꯅꯤꯒꯤ ꯃꯐꯝꯗ ꯂꯥꯛꯆꯗꯨꯅ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯨꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯅꯤꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯄꯤꯔꯨ ꯀꯧꯕ ꯁꯦꯕꯣꯛ ꯑꯁꯤꯅ ꯕꯣꯟꯗ ꯆꯠꯇꯨꯅ ꯎꯍꯩ ꯍꯦꯛꯏ꯫ ꯃꯗꯨ ꯆꯥꯔꯒ ꯃꯈꯣꯏ ꯑꯅꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯂꯦꯜꯂꯤ꯫ ꯃꯨꯅꯤ ꯑꯁꯤ ꯌꯥꯝꯅ ꯃꯍꯩ ꯍꯩ꯫ ꯃꯥꯗꯤ ꯆꯥꯗꯕ ꯊꯛꯇꯕꯒꯤ ꯀꯔꯤꯁꯨ ꯑꯋꯥꯕ ꯂꯩꯇꯦ꯫ ꯄꯤꯔꯨꯅ ꯑꯁꯨꯝꯅ ꯃꯨꯅꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅ ꯃꯍꯥꯛꯁꯨ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯄꯤꯔꯨ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯍꯩ ꯇꯝꯂꯤꯕꯁꯤꯗꯤ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯖꯣꯏ ꯇꯧꯔꯒ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯈꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯗꯨ ꯃꯨꯅꯤ ꯑꯁꯤꯅ ꯂꯣꯏꯅ ꯎꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯅꯤꯄꯥ ꯑꯁꯤꯅ ꯈꯜꯂꯤꯕ ꯑꯁꯤꯗꯤ ꯇꯧꯍꯩꯗꯕ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯈꯟꯗꯨꯅ ꯑꯩꯉꯣꯟꯗ ꯃꯍꯩ ꯇꯝꯂꯤꯕꯅꯤ꯫ ꯃꯥꯅ ꯀꯔꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯝꯂꯤꯕꯅꯣ? ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯒꯤ ꯃꯁꯛꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯟꯅ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯔꯝꯗ ꯌꯦꯡꯍꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯑꯩꯅ ꯇꯝꯕꯤꯕ ꯌꯥꯕ ꯃꯈꯩ ꯇꯝꯕꯤꯔꯨꯔꯦ꯫ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯛꯇꯨꯅ ꯁꯤꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯖꯗꯕ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯀꯟꯕꯤꯒꯗꯒꯦ ꯈꯜꯂꯛꯂꯦ꯫ ꯃꯨꯅꯤ ꯋꯥꯈꯜꯗ ꯑꯋꯥꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯨꯅꯤꯅ ꯈꯜꯂꯤ, ꯑꯩꯅ ꯇꯝꯕꯤꯔꯨꯕ ꯃꯩ ꯑꯁꯤꯅ ꯃꯥꯗꯤ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏꯗꯧꯔꯤ꯫ ꯃꯍꯥꯛ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯒꯤ ꯃꯥꯡꯅꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯊꯤꯡꯒꯗꯒꯦ ꯈꯜꯂꯛꯂꯦ꯫ ꯋꯥꯐꯝ ꯑꯁꯤꯅ ꯃꯨꯅꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯏꯆꯥ ꯁꯦꯕꯣꯛ ꯑꯣꯏꯕ ꯃꯍꯥꯛꯅ प्रजाꯒꯤ ꯖꯤꯕꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯑꯣꯏꯔꯕꯗꯤ ꯇꯝꯕꯤꯔꯨꯔꯤꯕ ꯒꯨꯔꯨ ꯑꯗꯨꯁꯨ ꯀꯨꯏꯅ ꯐꯪꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯦꯕꯣꯛ ꯑꯗꯨꯅ ꯐꯠꯇꯕꯇ ꯇꯧꯔꯕꯗꯤ ꯃꯍꯥꯛ ꯀꯅꯥꯒꯤ ꯁꯦꯕꯣꯛꯅꯣ ꯍꯥꯏꯅꯗꯨꯅ ꯉꯥꯡꯅꯒꯗꯧꯔꯤ꯫ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯣꯏꯔꯕꯣꯏꯔꯦ ꯍꯥꯏꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯅ ꯐꯠꯇ꯭ꯔꯒ ꯏꯔꯥꯜ ꯂꯩꯖꯗꯕ ꯒꯨꯔꯨ ꯑꯩꯕꯨꯁꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯧꯕ ꯇꯥꯔꯦꯗꯣ ꯍꯥꯏꯅ ꯃꯥꯒꯤ ꯁꯦꯕꯣꯛ ꯄꯤꯔꯨꯒꯤ ꯃꯔꯝꯗ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯗꯨ ꯄꯤꯔꯨꯅ ꯎꯔꯒ ꯍꯪꯖꯔꯛꯈꯤ, ꯒꯨꯔꯨꯗꯦꯕ, ꯀꯔꯝꯕ ꯋꯥꯐꯝꯒꯤ ꯒꯨꯔꯨꯅ ꯑꯗꯨꯛ ꯋꯥꯔꯤꯕꯅꯣ? ꯅꯅꯥ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕ ꯌꯥꯗꯕ꯭ꯔꯥ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯨꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯄꯥꯁꯦ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯉꯝꯗꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯧꯕꯅꯤꯗ, ꯊꯣꯏꯗꯣꯛꯄ ꯋꯥꯈꯜ ꯅꯠꯇꯦꯗ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯁꯦꯕꯣꯛ ꯑꯗꯨꯅ ꯈꯜꯂꯤ, ꯑꯩꯒꯤ ꯒꯨꯔꯨ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯦ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯒꯨꯔꯨꯗꯦꯕ ꯑꯁꯤꯅ ꯇꯥꯛꯄꯤꯕꯗꯒꯤ ꯅꯤꯡꯊꯤꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯅꯤꯡꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯑꯩꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒꯦ ꯈꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯛꯈꯤ, ꯒꯨꯔꯨꯗꯦꯕ, ꯅꯅꯥꯏ ꯑꯩꯅ ꯒꯨꯔꯨꯒꯤ ꯅꯐꯝꯗ ꯏꯍꯩ ꯍꯩꯅꯕ ꯇꯝꯖꯔꯤꯕ ꯑꯁꯤꯗꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯆꯗꯦ, ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯃꯥꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯁꯤ ꯑꯩꯅ ꯑꯣꯏꯖꯒꯦ ꯈꯟꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯒꯨꯔꯨꯅ ꯈꯔ ꯀꯜꯂꯤꯉꯩ ꯑꯁꯤꯗ ꯅꯅꯥꯏꯍꯥꯛ ꯅꯤꯡꯊꯧ ꯑꯁꯤꯒ ꯊꯦꯡꯅꯖꯕ ꯄꯥꯝꯃꯤ꯫ ꯒꯨꯔꯨꯗꯦꯕꯅ ꯃꯪꯒꯣꯜ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯦ꯫ ꯃꯨꯅꯤ ꯑꯗꯨꯅ, ꯍꯦ ꯄꯤꯔꯨ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ
ꯑꯐꯕ ꯋꯥꯐꯝꯅꯤ ꯈꯟꯗꯨꯅ ꯅꯪꯅ ꯏꯐꯝꯗ ꯍꯥꯏꯔꯤꯕꯅꯤꯀꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯨꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯤꯔꯨ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯒꯨꯔꯨꯗꯦꯕ, ꯁꯪꯁꯥꯔ ꯍꯥꯏꯕ ꯑꯁꯤꯕꯨ ꯃꯥꯅ ꯉꯝꯅꯕ ꯇꯧꯅꯗꯨꯅ ꯂꯩꯔꯤꯕ ꯅꯠꯇꯕ꯭ꯔꯥ? ꯅꯅꯥꯏꯅ ꯈꯟꯖꯕꯗꯗꯤ ꯊꯣꯏꯅ ꯑꯀꯥꯏꯕ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯑꯩꯅ ꯉꯝꯗꯨꯅ ꯃꯥꯒꯤ ꯃꯍꯨꯠ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯅꯤꯡꯊꯧꯁꯤꯡꯁꯨ ꯑꯃꯒ ꯂꯥꯟ ꯇꯧꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯂꯩꯕꯥꯛ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯑꯔꯥꯟꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯇꯧꯅꯒꯅꯤ? ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯥ ꯎꯆꯦꯛꯁꯤꯡꯁꯨ ꯃꯥꯅ ꯑꯉꯝꯕ ꯐꯥꯗꯨꯅ ꯆꯥꯅꯔꯤꯕꯁꯤ ꯑꯔꯥꯟꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯤꯔꯨꯅ ꯃꯨꯅꯤꯒꯤ ꯃꯐꯝꯗ ꯍꯪꯂꯕꯗ ꯃꯨꯅꯤꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯉꯝꯗꯦ, ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯁꯥ ꯉꯥꯅ ꯈꯟꯒꯗꯕ ꯋꯥꯐꯝꯅꯤ꯫ ꯅꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯐꯝꯗ ꯅꯪꯅ ꯂꯥꯟ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ꯫ ꯅꯤꯡꯊꯧ ꯍꯥꯏꯕ ꯑꯁꯤꯗꯤ ꯏꯁ꯭ꯋꯔꯒ ꯄꯥꯡꯈꯛꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯗꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯁꯥꯁꯤꯡꯒ ꯂꯝꯆꯠ ꯁꯥꯖꯠ ꯈꯦꯠꯅꯔꯤꯕꯅꯤ꯫ ꯁꯥꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯃꯃꯥ ꯃꯆꯥ ꯊꯣꯏꯅ ꯊꯤꯅꯗꯦ꯫ ꯆꯥꯎꯕ ꯋꯥꯡꯕ ꯃꯥꯟꯅꯔꯛꯂꯕꯗꯤ ꯃꯈꯣꯏꯗꯤ ꯍꯧꯃꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕꯒꯨꯝ ꯑꯗꯨꯝ ꯂꯣꯏꯅꯩ, ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯊꯝꯕꯤꯔꯤꯕꯅꯤ꯫ ꯁꯥꯁꯤꯡꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯂꯝꯆꯠ ꯁꯥꯖꯠ ꯌꯥꯝꯅ ꯈꯦꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯗ ꯂꯥꯟ ꯇꯧꯗꯨꯅ ꯃꯥꯕꯨ ꯉꯝꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯃꯥꯒꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯧꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯈꯜꯂꯤꯕꯗꯨ ꯏꯄꯥꯗꯤ ꯊꯣꯏꯅ ꯄꯥꯝꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯅꯪꯅ ꯄꯥꯝꯂꯝꯂꯣꯏ ꯍꯥꯏꯕꯁꯨ ꯏꯄꯥ ꯈꯪꯏ, ꯑꯗꯨꯕꯨ ꯏꯄꯥꯅ ꯃꯤꯅ ꯑꯄꯥꯝꯕ ꯑꯗꯨꯁꯨ ꯀꯟꯅ ꯊꯤꯡꯅꯤꯡꯗꯦ꯫ ꯃꯗꯨ ꯂꯥꯏꯅ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇ ꯇꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯄꯥꯅ ꯐꯅ ꯐꯠꯇꯦ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯌꯥꯅꯤꯡꯂꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯄꯤꯔꯨꯅ ꯒꯨꯔꯨꯗꯦꯕ, ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯐꯠꯇꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯪꯂꯛꯈꯤ꯫ ꯃꯨꯅꯤꯅ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯂꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯍꯥꯏꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯋꯥꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯍꯦꯛ ꯑꯣꯏꯕꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯀꯠꯄ ꯉꯥꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯤꯆꯥꯔ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯃꯅꯗꯤ ꯅꯤꯡꯊꯧꯕꯨ ꯄꯦꯟꯅꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯤ ꯄꯨꯟꯁꯤꯒꯟꯗꯦ, ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯃꯤ, ꯑꯗꯨꯅ ꯍꯥꯏꯕꯅꯤ ꯍꯥꯏꯔꯦ꯫ ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯐꯕ ꯋꯥꯐꯝ ꯑꯗꯨ ꯄꯤꯔꯨ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯄꯨꯛꯅꯤꯡꯗꯨ ꯌꯥꯅꯤꯡꯗꯕ ꯄꯣꯛꯏ꯫ ꯃꯨꯅꯤ ꯑꯁꯤꯅꯁꯨ ꯃꯥꯅ ꯌꯥꯅꯤꯡꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯏ, ꯑꯗꯨꯅ ꯃꯨꯅꯤꯅ ꯃꯉꯣꯟꯗ ꯑꯀꯟꯕ ꯑꯊꯤꯡꯕ ꯋꯥ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯦ꯫ ꯆꯨꯝꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯂꯩ꯫ ꯃꯨꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯤꯔꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯏꯄꯥ ꯑꯁꯤ ꯑꯍꯟ ꯑꯣꯏꯔꯛꯂꯦ, ꯑꯗꯨꯅ ꯏꯆꯥꯒꯤ ꯅꯐꯝꯗ ꯏꯄꯥꯅ ꯋꯥ ꯑꯃꯇꯪꯗꯤ ꯁꯤꯟꯅꯔꯝꯒꯦ꯫ ꯃꯁꯤꯃꯇꯪ ꯅꯪꯅ ꯏꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯇꯧꯕꯤꯔꯛꯎ꯫ ꯃꯁꯤꯅ ꯏꯄꯥꯅ ꯅꯪꯕꯨ ꯇꯝꯕꯤꯕꯒꯤ ꯗꯈꯤꯅꯥ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯄꯤꯔꯨꯅ, ꯇꯥꯛꯄꯤꯌꯨ ꯒꯨꯔꯨꯗꯦꯕ, ꯀꯔꯝꯕ ꯊꯧꯗꯥꯡꯅꯣ ꯅꯅꯥꯏꯕꯨ ꯄꯥꯡꯊꯣꯛꯆꯧ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯨꯅꯤꯅ, ꯏꯄꯥꯅ ꯁꯤꯔꯕ ꯃꯇꯝꯗ ꯏꯄꯥꯒꯤ ꯐꯩꯖꯨꯞ ꯄꯣꯝꯐ꯭ꯔꯤ ꯑꯁꯤꯗꯤ ꯒꯪꯒꯥ ꯇꯨꯔꯦꯟꯗ ꯄꯣꯡ ꯑꯃ ꯁꯥꯔꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯄꯣꯝꯐ꯭ꯔꯤ ꯑꯁꯤ ꯍꯥꯞꯂꯒ ꯊꯥꯗꯈꯣ, ꯏꯁꯤꯡ ꯆꯣꯠꯇꯅꯕ ꯇꯧ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯄꯤꯔꯨꯅ ꯒꯨꯔꯨꯗꯦꯕ, ꯀꯔꯝꯕ ꯋꯥꯔꯤ ꯂꯩꯕꯗꯒꯤ ꯐꯩꯖꯨꯞ ꯄꯣꯝꯐ꯭ꯔꯤ ꯑꯁꯤꯕꯨ ꯒꯪꯒꯥꯒꯤ ꯏꯁꯤꯡꯗ ꯆꯣꯠꯍꯟꯗꯅ ꯊꯥꯗꯈꯣ ꯍꯥꯏꯔꯤꯕꯅꯣ ꯍꯪꯖꯔꯛꯈꯤ꯫ ꯃꯨꯅꯤꯅ, ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯐꯩꯖꯨꯞ ꯑꯁꯤ ꯒꯪꯒꯥꯒꯤ ꯏꯆꯦꯟꯗ ꯏꯁꯤꯡ ꯆꯣꯠꯍꯟꯗꯅ ꯊꯥꯗꯧ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ꯫ ꯐꯤ ꯑꯁꯤ ꯑꯩꯈꯣꯏꯅꯗꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯁꯤꯕꯨ ꯐꯪꯖꯕꯗ ꯕꯣꯔꯥꯅ ꯐꯩꯖꯨꯞ ꯁꯨꯞꯇꯨꯅ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯁꯤꯕꯨ ꯄꯥꯝꯖꯗꯨꯅ ꯈꯨꯟꯖꯤꯟꯖꯗꯨꯅ ꯃꯍꯥꯛꯅ ꯃꯁꯤ ꯐꯩꯖꯨꯞ ꯁꯨꯞꯆꯔꯕꯗꯤ ꯈꯔꯗꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯏꯄꯥꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯅꯪꯅ ꯇꯧꯕꯤꯔꯛꯎ, ꯑꯗꯨꯅ ꯏꯄꯥꯅ ꯄꯦꯟꯕ ꯑꯣꯏꯔꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨꯗ ꯄꯤꯔꯨ ꯀꯧꯕ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝꯅꯤ, ꯑꯩꯗꯤ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯣꯏꯅ ꯈꯜꯂꯨꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯨꯅꯤꯅ, ꯏꯕꯨꯡꯉꯣ, ꯑꯩꯅ ꯅꯤꯡꯂꯤꯕ ꯑꯁꯤ ꯅꯪꯅ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯏꯄꯥꯅ ꯊꯥꯖꯔꯦ, ꯏꯄꯥ ꯅꯨꯡꯉꯥꯏꯔꯦ, ꯄꯦꯜꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯏꯄꯥ, ꯋꯥ ꯑꯃꯇꯪꯒ ꯍꯥꯏꯈꯤꯒꯦ꯫ ꯅꯍꯥꯛ ꯃꯤꯑꯣꯏꯕ ꯖꯤꯕꯁꯤꯡꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯄꯨꯟꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯎ, ꯑꯗꯨꯒ ꯅꯪꯅ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕꯗꯨꯗꯤ
ꯏꯄꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯕ ꯇꯧꯍꯧꯔꯣ ꯏꯄꯥꯅ ꯄꯥꯝꯖꯗ꯭ꯔꯕꯁꯨ ꯏꯁꯥꯅ ꯑꯄꯥꯝꯕ ꯂꯩꯕꯅꯤꯅ ꯏꯄꯥꯅ ꯊꯤꯡꯕꯗꯁꯨ ꯅꯪꯅ ꯌꯥꯅꯤꯡꯒꯗꯕ ꯃꯥꯟꯗꯦ ꯏꯄꯥꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯖꯤꯕꯁꯤꯡꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯖꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯖꯔꯛꯄꯅꯤ ꯍꯥꯏꯅ ꯒꯨꯔꯨ ꯁꯦꯕꯣꯛ ꯑꯅꯤꯃꯛ ꯀꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯦ ꯄꯤꯔꯨꯅ ꯈꯜꯂꯤ ꯑꯩꯒꯤ ꯒꯨꯔꯨꯗꯦꯕ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯀꯅꯥꯅꯁꯨ ꯊꯤꯡꯕꯤꯅꯕ ꯂꯩꯔꯔꯣꯏ ꯑꯩꯅ ꯅꯤꯡꯊꯧꯕꯨ ꯍꯥꯠꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯩꯅ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯈꯟꯖꯗꯨꯅ ꯃꯃꯣꯟ ꯅꯨꯡꯉꯥꯏꯅ ꯒꯨꯔꯨ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯅꯣꯡꯉꯥꯜꯂꯕꯗ ꯃꯨꯅꯤꯅ ꯑꯐꯕ ꯄꯨꯡꯐꯝ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛ ꯕ꯭ꯔꯤꯟꯗꯥ ꯃꯈꯣꯡꯗ ꯊꯣꯛꯂꯒ ꯕ꯭ꯔꯤꯟꯗꯥ ꯗꯦꯕꯤꯕꯨ ꯑꯍꯨꯝꯂꯛ ꯍꯟꯅ ꯀꯣꯏꯖꯔꯒ ꯄꯤꯔꯨꯅ ꯂꯥꯇꯣꯟ ꯐꯖꯕ ꯑꯃ ꯈꯪꯍꯦꯟꯐꯝꯗ ꯊꯥꯟꯗꯨꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯨꯅꯤ ꯍꯤꯞꯊꯔꯒ ꯃꯍꯥꯛ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯨꯅꯤꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯦꯕꯣꯛ ꯄꯤꯔꯨꯅ ꯃꯨꯅꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯇꯧꯈ꯭ꯔꯦ ꯃꯗꯨꯗ ꯄꯤꯔꯨꯅ ꯃꯥꯅ ꯍꯥꯏꯔꯝꯕ ꯃꯨꯅꯤꯒꯤ ꯐꯩꯖꯨꯞ ꯄꯣꯝꯐ꯭ꯔꯤ ꯑꯗꯨ ꯀꯥꯎꯗꯨꯅ ꯒꯪꯒꯥꯗ ꯊꯥꯗꯕ ꯍꯥꯏꯕꯗꯨ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯨꯅꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯄꯤꯔꯨꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯦ ꯑꯩꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯁꯤ ꯃꯥꯅ ꯇꯧꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯟꯗꯨꯅ ꯃꯨꯅꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯁꯔꯒꯗ ꯀꯥꯗꯨꯅ ꯂꯩꯔꯦ ꯃꯨꯅꯤ ꯑꯗꯨꯒꯤ ꯙꯔꯃ ꯂꯩꯕ ꯑꯗꯨꯒꯤ ꯃꯍꯩꯅ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯇꯨꯅ ꯒꯨꯔꯨꯅ ꯂꯩꯔꯝꯂꯤꯕ ꯈꯥꯡꯄꯣꯛ ꯁꯪ ꯑꯗꯨꯒ ꯀꯣꯟꯅꯅ ꯒꯨꯔꯨꯅ ꯍꯤꯞꯂꯝꯂꯤꯕ ꯐꯃꯨꯡ ꯐꯤꯔꯣꯟ ꯄꯨꯝꯅꯃꯛ ꯒꯪꯒꯥꯒꯤ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯒꯨꯔꯨꯅ ꯁꯨꯞꯂꯝꯕ ꯐꯩꯖꯨꯞ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯎꯔꯤꯕ ꯈꯥꯡꯄꯣꯛ ꯁꯪ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯔꯗꯨꯅ ꯄꯨꯝꯅꯃꯛꯇꯨ ꯏꯁꯤꯡ ꯏꯆꯦꯅ ꯄꯨꯊꯗꯨꯅ ꯇꯥꯎꯊꯈ꯭ꯔꯦ ꯃꯗꯨꯗ ꯄꯤꯔꯨ ꯀꯧꯕ ꯁꯦꯕꯣꯛ ꯑꯗꯨꯅ ꯈꯜꯂꯤ ꯑꯩꯅ ꯒꯨꯔꯨꯅ ꯍꯥꯏꯔꯝꯕ ꯃꯥꯒꯤ ꯐꯩꯖꯨꯞ ꯑꯁꯤ ꯏꯁꯤꯡ ꯆꯣꯠꯇꯅꯕ ꯊꯥꯗꯈꯣ ꯍꯥꯏꯕꯗꯨ ꯇꯧꯍꯧꯗꯕꯗꯒꯤ ꯈꯥꯡꯄꯣꯛ ꯁꯪꯒ ꯀꯣꯟꯅꯅ ꯄꯨꯟꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯐꯔꯦ ꯃꯗꯨ ꯃꯉꯥꯏꯔꯦ ꯇꯧꯍꯧꯗ꯭ꯔꯕꯁꯨ ꯀꯔꯝ ꯇꯧꯒꯅꯤ ꯈꯟꯗꯨꯅ ꯄꯤꯔꯨ ꯂꯩ ꯒꯨꯔꯨꯒꯤ ꯁꯪ ꯄꯣꯝꯐ꯭ꯔꯤꯅ ꯃꯊꯛꯇ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨꯅ ꯑꯁꯨꯝ ꯇꯥꯎꯊꯈꯤꯕꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯒꯪꯒꯥ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯗ ꯇꯥꯎꯊꯔꯤ ꯃꯇꯝ ꯑꯁꯤꯗ ꯕꯥꯕꯥꯅꯟꯗ ꯀꯧꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯂꯩ ꯃꯍꯥꯛ ꯑꯁꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯤ ꯃꯥꯅ ꯒꯪꯒꯥ ꯇꯨꯔꯦꯟꯗ ꯉꯥ ꯐꯥꯅꯕ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯨꯅꯤ ꯑꯗꯨꯒꯤ ꯁꯪ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯎꯊꯔꯛꯂꯤꯕ ꯑꯗꯨ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯥꯎꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯁꯤꯗꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯀꯟꯕꯅ ꯌꯨꯝ ꯑꯁꯤ ꯍꯨꯝꯗꯣꯛꯇꯨꯅ ꯏꯁꯤꯡꯗ ꯇꯥꯔꯗꯨꯅ ꯇꯥꯎꯊꯔꯛꯄ ꯑꯣꯏꯔꯒꯅꯤ ꯑꯗꯨꯕꯨ ꯁꯪ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯤ ꯑꯁꯤ ꯐꯅ ꯎꯔꯤ ꯃꯁꯤ ꯑꯩꯅ ꯂꯧꯁꯤꯜꯍꯧꯔꯒꯦ ꯀꯔꯤꯒꯨꯝꯕ ꯃꯄꯨ ꯑꯗꯨꯅ ꯊꯤꯔꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯄꯤꯕꯤꯔꯕꯗꯤ ꯐꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯨꯅꯤ ꯑꯗꯨꯅ ꯐꯩꯖꯨꯞ ꯑꯣꯏꯔꯝꯕ ꯐꯤ ꯑꯗꯨ ꯂꯧꯁꯤꯜꯂꯦ ꯃꯥꯅ ꯃꯗꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛ ꯁꯪ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯊꯝꯖꯔꯦ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯃꯄꯨ ꯑꯗꯨꯅ ꯊꯤꯔꯛꯈꯤꯅꯤ ꯃꯗꯨꯗ ꯃꯥꯅ ꯄꯤꯕꯤꯒꯦ ꯈꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯍꯥꯛ ꯉꯥ ꯌꯥꯝꯅ ꯐꯥꯗꯨꯅ ꯉꯥꯁꯤꯡ ꯑꯗꯨ ꯃꯥꯅ ꯌꯣꯟꯊꯣꯛꯇꯨꯅ ꯃꯗꯨꯗ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯂꯩꯖꯔꯒ ꯕꯤꯁꯅꯨꯗ ꯀꯠꯆꯔꯒ ꯄ꯭ꯔꯁꯥꯗꯤ ꯑꯗꯨ ꯃꯥꯅ ꯐꯪꯉꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯕꯥꯕꯥꯅꯟꯗꯒꯤ ꯃꯃꯪ ꯑꯗꯨꯗ ꯃꯨꯅꯤ ꯂꯥꯏꯅꯤꯡꯕ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯃꯪ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯕꯥꯕꯥꯅꯟꯗ ꯅꯪꯒꯤ ꯅꯐꯝꯗ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯀꯥꯎꯗꯅꯕ ꯇꯥꯔꯣ ꯏꯄꯥꯅ ꯑꯍꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯄꯥ ꯑꯃꯅ ꯏꯄꯥꯒꯤ ꯏꯐꯝꯗꯒꯤ ꯃꯍꯩ ꯕꯤꯗ꯭ꯌꯥ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯏꯄꯥꯁꯨ ꯆꯨꯝꯅ ꯖꯤꯕꯁꯤꯡꯒꯤ ꯎꯄꯥꯏ ꯑꯣꯏꯅꯕ ꯇꯝꯖꯒꯦ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯌꯦꯡꯍꯧꯗꯅ ꯃꯥꯕꯨ ꯃꯍꯩ ꯃꯁꯤꯡ ꯃꯥꯅ ꯄꯥꯝꯕ ꯄꯨꯝꯅꯃꯛ ꯇꯝꯕꯤꯔꯦ ꯃꯍꯥꯛ ꯐꯅ ꯅꯤꯡꯊꯤꯅ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯆꯠꯂꯤꯕ ꯉꯥꯡꯂꯤꯕ ꯄꯨꯝꯅꯃꯛ ꯑꯍꯣꯡꯕ ꯂꯥꯛꯂꯦ ꯃꯥꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣ ꯅꯤꯄꯥ ꯑꯁꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯃꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅ ꯃꯍꯩ ꯇꯝꯕꯤꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯑꯣꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯍꯩ ꯈꯔ ꯍꯩꯔꯛꯂꯒ ꯅꯥꯄꯜ ꯀꯥꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯟꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯃꯥꯅ ꯄꯥꯝꯂꯤꯕ ꯄꯨꯝꯅꯃꯛ ꯎꯔꯦ ꯃꯗꯨꯗ ꯏꯄꯥꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯤꯁꯛ ꯈꯪꯗꯅ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯁꯛꯇ ꯃꯍꯩ ꯇꯝꯕꯤꯔꯨꯕ ꯃꯨꯅꯤ ꯑꯩꯍꯥꯛ ꯁꯔꯒ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ
Matam asida aina mangonda wahang ama hangi. Ibong nang na ipaki ipamdagi naina sing tamliba si karamba matamda nangi hairiba nahi adu sisinagani hanglabada mana harauna kari sukhandaba daudana khumi. Gurudev nanaina tamjari basi atai amada sisinanaba nati. Laiba asida paliba ningthau asibu mana joy dauduna mana konung lauduna panabani haire. Magi wadu tabada ipaki thamoy asi awaba oire. Mara laitraba laibaki phanaba khaliba ningthau asibu halaga magi rani singamadi konung launingli mabu aina yamna sauninglami. Aduga amana aina hana magi maramda hanghaudaba aduna aigisu iralama oire. Aina hana magi maramda munna khanglaba matungda mabu aigi sebu oina lausil haurabadi aigi iral oiram loidabani. Aina mabu sap tawgadabasu hana khanghudaba amadi magi maramda munna yenghudabadagi iran oiduna mabu sap tawba yadre. Matau karamna mana tawgaduriba phatraba thabak asibu thingadage khanbada aihak awaba oire. Phatraba mida sebu oirubagi aihak norok taba tare khanbadagi aina di mabu halabadi aihak asi masa sebok hatpa haibadu taragani khanduna aina aigi dharmagi lairik pumnamak aina phajub oinariba pomphri asida hapchinduna shakti pumnamak loina thamlabani. Aina mangonda mana khandaba kayasu lairik aduda loina yaurabani. Aduna nahangna tamba tamdaba thidana yauriba lairik sing adubu loina sena sing haidoktuna yengu. Nahang madubu pabasu ngamjaro. Aduga nahangna laibaga sida paliba landraba ningthau asigi mateng pangbiduna phadraba migi laibak nupi angang pamba mabu halu. Mabu hatpada nangi dos laiti. Maduna aina nangbu tambibagi dakhina oinasi. Ipa chatlagi nahang mangol oyu hairamlaga muni adu mangthokre. Babananda kaubani pa masa asi muni aduna heksat khibaga mahak mikap tholakhi. Mahak tum thakidri. Mahak hagatuna phamduna leire. Mana khali. Aina mapu thirakhini khanduna thamluriba phi asidi mapu adu mangda lengbirakuna ingonda kripa pibiramle. Phari. Manga sina sumbo oirabadi nong hek nganbaga muni aduna taklambadu yenglage khanduna mahak tumdana ahing adu lenkhi. Nongalabada Babanandana machan maya sengdok saraga masadu ganga de iru jaraga mafia sengba hongdok saraduna mana thamliba pomphri ge mayo madu thak ama tharaga madu thamlaga pomphri manungda kari kari yauri bage yengjabada ikom komna lairik khara yauramkhi. Mana lairik singadu lokthok saraga mamangda thamjari. Aduga maira makat saraga khurumjarakli. Ngasi aigi mangda lakpiduna nana aigi oja oibigani takpiramba Gurudeva nahaki nafamda tolaba lairaba nasaina khurumjari. Nana aidi aigini haibada kanasu leijadre. Nana aigi mangda lakpiramba nahangna nana aigi ipasu imasu oibiyu. Nana aibu Gurudeva na thaujan biduna nana aigi puning haksang pumnamak dharma gi oiba lambida matam pumnamaki oina lamjing biyu. Nana engonda phattaba lambi adubu yohon biganu amasung pamhan biganu. Asum haina mana mamangda ukhiba muni adugi murti adu magi wakhalna singsinduna mamangda thamlaga Babananda adu mamita mapita na bhamna khurumjarakli. Magi matawadu ubada muni gi atama aduna pianbiraduna mabu nungsina nangna ningjaba pumnamak thungjaba oijaro haina masak uhandana kripa pibikhi. Masigi matungda mahangna lairik adubu ganga gi senglabi singna tulsi patra haptuna saithuk saraga lairik sing aduda maraiba katsaraga haidoktuna paba horakli. Mahak guru gi kripa phangbadagi lairiba lairik singdu loina paba ngamjakhi. Lairik sing adu phangbadagi Babananda nungaiba misak oirakli. Mahak pandit oiduna miyamna masak khangba nipa ama oiduna miyamna magi maphamda awaba tarakpada hek hangnafam oirakli. Mahak pomphri adubudi ningthina thupsilaga aphaba phini yomlaga ningthina thamjanjaraga
ꯅꯣꯡꯃꯒꯤ ꯀꯥꯎꯗꯅ ꯃꯩꯔꯥ ꯀꯠꯇꯨꯅ ꯈꯨꯔꯨꯝꯗꯨꯅ ꯂꯩꯖꯔꯦ꯫ ꯕꯥꯕꯥꯅꯟꯗ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯃꯆꯥ ꯑꯁꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕ, ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥꯅ ꯎꯄꯥꯏ ꯂꯩꯖꯗꯕꯗꯒꯤ ꯉꯥ ꯐꯥꯅꯕ ꯈꯣꯏ ꯃꯃꯜ ꯌꯥꯝꯅ ꯇꯤꯡꯗꯕ ꯊꯤꯗꯨꯅ ꯒꯪꯒꯥ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯈꯣꯏ ꯆꯣꯞꯇꯨꯅ ꯉꯥ ꯐꯥꯗꯨꯅ ꯍꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯇꯣꯟꯅ ꯍꯧꯔꯛꯄꯅ ꯑꯇꯣꯟꯕ ꯑꯋꯥꯕ ꯃꯤꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯨꯅꯤꯒꯤ ꯐꯩꯖꯨꯞ ꯑꯗꯨ ꯐꯪꯕꯗꯒꯤ ꯃꯍꯩ ꯍꯩꯔꯗꯨꯅ ꯃꯥꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯈꯪꯕ ꯃꯤꯁꯛꯅꯤ ꯈꯪꯅꯔꯛꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯜꯂꯛꯄꯁꯤꯡꯅ ꯃꯍꯥꯛ ꯋꯥꯗꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯖꯕ ꯉꯝꯖꯔꯦ꯫ ꯑꯗꯨꯒ ꯄꯤꯔꯨ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯒꯨꯔꯨꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛ ꯑꯗꯨꯁꯨ ꯑꯩꯅ ꯇꯧꯍꯧꯗ꯭ꯔꯦ꯫ ꯃꯁꯥ ꯃꯊꯟꯇ ꯅꯣꯡ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯄꯨꯈ꯭ꯔꯒ ꯒꯪꯒꯥ ꯇꯨꯔꯦꯟꯗ ꯇꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯐꯔꯦ, ꯒꯨꯔꯨꯅ ꯄꯥꯝꯕ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯅꯨꯡꯉꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯊꯤꯡꯕꯤꯅꯕ ꯒꯨꯔꯨ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯠꯂꯒ ꯃꯥꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯂꯧꯗꯨꯅ ꯄꯥꯜꯂꯒꯦ꯫ ꯂꯥꯟ ꯑꯗꯨꯗ ꯁꯤꯈꯤꯕꯅ ꯁꯤꯈ꯭ꯔꯦ꯫ ꯍꯤꯡꯍꯧꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯤ ꯑꯣꯏꯌꯨ ꯍꯥꯏꯕ ꯌꯥꯔꯕꯗꯤ ꯐꯩ꯫ ꯌꯥꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯥꯠꯇꯨꯅ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯀꯣꯅꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯄꯥ ꯑꯃꯒꯤ ꯃꯨꯔꯇꯤ ꯂꯧꯔꯒ ꯅꯣꯡꯃ ꯅꯤꯡꯊꯧꯒꯤ ꯐꯤꯕꯝ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯁꯪꯕꯁꯤꯡꯅ ꯑꯍꯟ ꯑꯗꯨꯗ ꯏꯄꯨꯗꯤ ꯀꯔꯤ ꯋꯥꯔꯝ ꯂꯩꯗꯨꯅ ꯏꯅꯤꯡꯊꯧ ꯎꯅꯕꯤꯒꯦ ꯈꯟꯕꯤꯔꯤꯕꯅꯣ ꯍꯥꯏꯔꯕꯗ ꯑꯍꯟ ꯑꯗꯨꯅ, ꯏꯕꯨꯡꯉꯣ ꯈꯣꯏ, ꯑꯩꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯅꯤꯒꯦ ꯈꯟꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯈꯔ ꯆꯪꯍꯜꯂꯨ ꯍꯥꯏꯔꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯊꯣꯡꯁꯪꯕꯁꯤꯡꯅ ꯏꯄꯨ ꯑꯩꯈꯣꯏ ꯆꯪꯗꯨꯅ ꯍꯥꯟꯅ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯑꯃꯇꯪ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯕꯗ ꯉꯥꯏꯍꯥꯛꯇꯪ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯔꯒ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯥꯎ ꯄꯤꯖꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯍꯜ ꯑꯣꯏꯔꯕꯗꯤ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯔꯦ꯫ ꯅꯤꯡꯊꯧ ꯑꯁꯤ ꯑꯋꯥꯅ ꯃꯁꯛ ꯈꯪꯕ ꯙꯔꯃ ꯂꯩꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯤꯡꯊꯧꯅꯤ꯫ ꯊꯣꯡꯁꯪꯕꯁꯤꯡꯅ ꯑꯍꯟ ꯑꯗꯨꯕꯨ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯍꯟ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯑꯁꯣꯟꯅꯕ ꯃꯅꯥꯏꯁꯤꯡꯕꯨ ꯄꯤꯍꯟꯗꯨꯅ ꯐꯝꯍꯜꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯑꯍꯟꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯏꯄꯥꯒꯨꯝꯕ ꯅꯍꯥꯛꯅ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ? ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯕ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯤꯕꯒꯦ ꯍꯥꯏꯔꯕꯗ ꯑꯍꯟ ꯑꯗꯨꯅ, ꯏꯕꯨꯡꯉꯣ ꯅꯅꯥꯏꯗꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯅꯅꯥꯏꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯅꯣꯡꯃꯇ ꯐꯪꯖꯗꯦ꯫ ꯅꯅꯥꯏꯅ ꯅꯤꯖꯒꯗꯧꯔꯤꯕ ꯑꯁꯤ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯋꯥꯁꯛꯄꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫